নি খারাপ হয়েছে। ये मरी से आता बना है ना मैं हो देगा वीडियो saya itu berat atau apa jika nasi mi si mari si berat atau orang baca hai khang dini ayukta rin loramba fajana taw lorami do loiraga che su chingba kali print ta thorakte jikan sem Oigan. Deja de mí. Halo. হ্যাঁ আমার তোমার ডকুমেন্ট সাইজ দাও ডকুমেন্ট পাঠাই দাও গাড়ির ফটো পাঠাই দাও তো টাইম লাগবে এনওসি লাগবো ক্লিয়ারেন্স সার্টিফিকেট লাগবে হয় হয় ভোটার আইডি প্লাস আধার কার্ড পাঠাই দাও আর প্যান কার্ড এটা লং প্রসেস তোমার আগে ক্লিয়ারেন্স বার করিল ক্লিয়ারেন্স না বার করলে টাইম লাগবে বুঝছো হয় হয় ক্লিয়ারেন্সটা বার হওয়ার পরে জিগেই লাগবে তারা রে না এটা তো আমরা লোক তুমি একবার জিগাই লাগবে তারা রে বার করে দিলেই তো যেদিন ক্লিয়ারেন্স দিব এদিন আমি প্রসেস করে দিই 10 দিন আমার এখানে কিচ্ছু লাগতো না পারবাই গাড়ি ফটো দিলে আগে ক্লিয়ারেন্সটা দিলাও তার লোন ক্লিয়ারেন্সটা দিলেই লইছি তোমার সিভিল টিভিল একবার চেক করাইতে লাগবো ঠিক আছে आया ठीक हाँ पाल आया चिंता नहीं
Duarte Lagun. Fitting lagi sih. Tahu kerjaan ya. Kita dapat loy lihat nala ya. Pintar lah dan apa itu. Moto. Ada dukaan nih pintar ya gitu. Aduh siya mamiko po. Siya mali. Ngay ba sa lag na trong live thật ư. Rồi là bây giờ. Ay khangdre ne. Ay khangde. Khang bangamdre. Nising bangamdre. Ay di khang bara. Tu pore ko deta. Zadri mira sum. Khangde. Printam both ho yadre. Semi kan. Satu kanan kamay channel lah bro kamay to ga ay at so unta ore nakam check ta oh kami oh iya sana sampai sana masih jangan tahu Ainan
ꯌꯦꯡꯉꯣ ꯑꯩ ꯑꯁꯇꯥꯗꯣꯏ ꯁꯅꯥꯅꯤ ꯂꯩꯕꯅꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏ ꯍꯥꯏꯅ ꯑꯣ ꯑꯠꯆꯥ ꯑꯩ ꯑꯝꯇ ꯆꯦꯛ ꯇꯧꯔꯤꯀꯣ ꯀꯩ ꯍꯥꯏꯅ ꯂꯩꯕ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏ ꯑꯣꯀꯦ ꯁꯅꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯄ꯭ꯔꯤꯟꯇꯔꯁꯦ ꯆꯦꯗꯤ ꯊꯣꯛꯂꯛꯑꯒ ꯃꯌꯦꯛ ꯊꯣꯛꯂꯛꯇꯕ ꯑꯗꯨꯅꯤꯗ ꯑꯗꯨ ꯁꯦꯝꯍꯜꯂꯤꯅꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏ ꯀꯩꯅꯣ ꯇꯧꯔꯣ ꯀꯣꯃꯦꯟ ꯑꯃꯈꯛꯇꯪ ꯇꯧꯁꯜꯂꯝꯃꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯖꯥ ꯚꯤꯗꯤꯑꯣ ꯑꯝꯗꯀꯣ ꯑꯩ ꯑꯝꯇꯪ ꯌꯦꯡꯉ ꯑꯩꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯛꯀꯦ ꯑꯩ ꯁꯤꯗꯒꯤ ꯆꯪꯉꯒ ꯊꯤꯕꯁꯦ ꯑꯩ ꯊꯥꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯈꯔ ꯐꯖꯅ ꯍꯩꯇ꯭ꯔꯤ ꯀꯥꯕꯛ ꯀꯥꯕꯛꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩ ꯎꯗꯤ ꯎꯈ꯭ꯔꯦꯀꯣ ꯍꯥꯟꯅ ꯆꯦꯅꯦꯜꯁꯦ ꯁꯅꯥ ꯉꯁꯤ ꯂꯥꯏꯞ ꯊꯥꯔꯛꯇꯣꯏꯕꯣ ꯀꯩꯗꯧꯔꯦ ꯑꯩ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯁꯣꯔꯤ ꯍꯟꯗꯛꯁꯦ ꯂꯥꯏꯞ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛ ꯈꯔ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯃꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯅꯪ ꯂꯥꯏꯞ ꯆꯪꯉꯛꯄ ꯎꯔꯒ ꯁꯨꯝ ꯊꯥꯗꯣꯛꯑꯒꯗꯤ ꯁꯨꯝ ꯊꯝꯕ ꯑꯩ ꯆꯪꯅ ꯌꯦꯡꯕ ꯈꯣꯠꯄ ꯀꯌꯥ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯩ ꯎꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯗꯤ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯄꯨꯡ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯅꯗꯤ ꯂꯩꯔꯝꯃꯦ ꯑꯝꯇ ꯍꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯤ ꯊꯥꯗꯣꯛꯑꯦ ꯑꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅꯔ ꯈꯪꯗꯦꯅꯦ ꯇꯧꯏꯅꯦ ꯂꯥꯏꯞ ꯑꯩ ꯈꯔꯅꯤ ꯂꯥꯏꯞ ꯊꯥꯕꯗ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤ ꯂꯩꯇꯦꯀꯣ ꯅꯍꯥꯟꯋꯥꯏ ꯃꯔꯛꯇ ꯂꯥꯏꯞ ꯊꯥꯕꯗ ꯃꯤ ꯌꯥꯝꯅ ꯆꯪꯉꯦ ꯑꯗꯒꯤꯗꯤ ꯚ꯭ꯌꯨꯁꯇꯤ ꯑꯃꯐꯥꯎ ꯀꯥꯗ꯭ꯔꯦ ꯇꯧꯋꯦ ꯈꯔ ꯀꯥꯖꯔꯝꯕ 500 400 500 ꯀꯥꯖꯕꯗꯨꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯎ ꯌꯥꯗ꯭ꯔꯦ ꯇꯧꯕꯩꯗꯤ ꯍꯧꯖꯤꯛ ꯚ꯭ꯌꯨꯁ ꯀꯥꯗ꯭ꯔꯤꯁꯦ ꯑꯃ ꯇꯧꯋꯤꯅꯦ ꯑꯩ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯑꯦ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤꯗꯣ ꯑꯃꯈꯛ ꯊꯥꯔꯛꯑꯦꯕ ꯑꯗꯣ ꯀꯥꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯌꯦꯕ ꯑꯗꯨꯝ ꯈꯔ ꯀꯟꯇꯦꯟꯁꯦ ꯃꯤꯅ ꯍꯧꯖꯤꯛ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯟꯇꯦꯟꯁꯤꯡꯁꯦ ꯈꯔ ꯌꯦꯡꯅꯤꯡꯗꯕꯩ ꯃꯑꯣꯡꯗ ꯇꯧꯔꯦ ꯑꯗꯨꯅꯁꯨ ꯚ꯭ꯌꯨꯁꯦ ꯀꯥꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯅ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯥꯝꯅ ꯂꯩꯈ꯭ꯔꯒꯗꯤ ꯀꯥꯏꯗꯕ ꯑꯣ ꯍꯣ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯂꯥꯏꯞꯀ ꯊꯥꯖꯔꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯂꯥꯏꯞꯀ ꯊꯥꯅꯤꯡꯗ꯭ꯔꯦ ꯀꯤꯔꯦ ꯑꯗꯨꯏꯗꯤ ꯂꯥꯏꯞꯇ ꯚ꯭ꯌꯨꯁ ꯄꯤꯔ ꯕ꯭ꯂꯣꯛꯇ ꯄꯤꯔꯦ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯊꯥꯗꯕ ꯃꯥꯜꯂꯤ ꯑꯩ ꯊꯥꯗꯦ ꯑꯩ ꯋꯥ ꯉꯥꯡ ꯍꯩꯇꯕꯅꯤꯅ ꯑꯩ ꯂꯥꯏꯞꯇ ꯀꯌꯥ ꯊꯥꯗꯦ ꯑꯩꯁꯦ ꯑꯣꯀꯦꯖꯟ ꯄ꯭ꯔꯣꯒꯥꯝꯒ ꯂꯩꯔꯒꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯄ ꯑꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯗꯣꯛꯏꯅꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯈꯔ ꯍꯩꯅ ꯂꯥꯏꯞꯁꯦ ꯊꯥꯗꯦ
हेलो। আমি দেখে একটু একটু কাম আছে দেখে ঠিক আছে আজকে জানি যাইতো না আমি অফিসে ফটাই দিব তারা জানাই দিব আমার দেখিয়ে ꯚ꯭ꯌꯨꯁꯁꯦ ꯀꯥꯃꯟꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯇꯟꯁꯤꯜꯂꯦ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯗꯤ ꯃꯤꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯟꯅ ꯊꯥꯒꯠꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯣ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤ ꯑꯗꯨꯝ ꯈꯔ ꯍꯣꯠꯅꯔꯤꯃꯦꯕ ꯏꯝꯄ꯭ꯔꯨꯞꯇꯤ ꯑꯩ ꯋꯥꯈꯜꯗꯁꯨ ꯈꯔ ꯑꯣꯏꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯣ ꯚ꯭ꯌꯨꯁ ꯔꯣꯝꯗꯗꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯕ ꯑꯩꯗꯤ ꯁꯨꯝ ꯆꯦꯟꯅꯦꯜ ꯊꯝꯕꯅꯤ ꯂꯥꯏꯚꯀꯗꯤ ꯊꯥꯗꯦ ꯀꯔꯝ ꯂꯥꯟ ꯀꯟꯕꯅꯤꯅ ꯑꯣ ꯍꯣꯏꯅꯦ ꯀꯩꯅꯣꯒꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯅ ꯀꯩꯅꯣ ꯏꯝꯐꯥꯜꯗꯒꯤꯔꯣ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯁꯣꯝꯒꯤ ꯏꯔꯥꯡ ꯐꯠꯇꯕꯁꯤꯅ ꯚꯤꯗꯤꯑꯣꯁꯤ ꯀꯌꯥ ꯊꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯃꯨꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯈꯔ ꯊꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯆꯦꯟꯅꯦꯜ ꯑꯅꯧꯕꯅꯤꯅ ꯀꯥꯕꯛ ꯀꯥꯕꯛ ꯊꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯅꯤ ꯆꯦꯟꯅꯦꯜ ꯑꯆꯧꯕꯁꯤꯡꯗꯤ ꯄꯪꯊꯥꯇ ꯊꯥꯅꯩ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯥꯗꯣꯛꯄꯩ ꯋꯥꯔꯤꯅꯤ ꯈꯔꯒ ꯚ꯭ꯌꯨꯁ ꯀꯥꯗꯅ ꯂꯩꯕꯁꯦ ꯁꯨꯝ ꯀꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯇꯥꯔꯦ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯦ ꯑꯩꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯈꯪꯗꯤ ꯈꯪꯗꯦ ꯑꯩ ꯇꯥꯗꯤ ꯇꯥꯔꯦ ꯑꯥꯗꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯝꯗꯧꯔꯤꯒꯦ ꯅ꯭ꯌꯨꯁꯇꯒꯗꯤ ꯑꯗꯨꯝ ꯎꯔꯦ ꯅꯤꯇꯤꯒꯤ ꯌꯦꯡꯉꯤ ꯉꯁꯥꯏ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯅ꯭ꯌꯨꯁ ꯌꯦꯡꯉꯝꯃꯤ ꯄꯥꯎ ꯌꯦꯡꯉꯝꯃꯤ ꯐꯦꯁꯕꯨꯛꯇꯁꯨ ꯌꯦꯡꯉꯦ ꯀꯩ ꯅꯨꯃꯤꯠ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯔꯃꯦꯜ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯁꯅꯥ ꯂꯩꯔꯤꯕꯣ ꯀꯩꯅꯣꯒꯤꯗꯣ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯆꯟꯗꯣ ꯑꯩꯅ ꯉꯁꯥꯏ ꯅꯣꯏ ꯀꯃꯦꯟꯇ ꯍꯥꯏꯈꯤꯕꯅꯤ ꯆꯟꯗꯣ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯑꯗꯨ ꯀꯩ ꯆꯟꯒꯤ ꯃꯟꯗꯣꯆꯥ ꯑꯃ ꯃꯟꯗꯣꯆꯥ ꯍꯣꯏ ꯌꯨꯝꯗ ꯃꯥ ꯂꯩꯌꯦ ꯑꯗꯣ ꯃꯟꯗꯣꯆꯥꯗꯣ ꯃꯣꯏ ꯀꯩꯅꯣ ꯀꯧꯕ꯭ꯔꯥ ꯕꯤꯅꯤꯇꯥ ꯀꯧꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯣꯏ ꯌꯨꯝꯗꯣ ꯎꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯀꯥ ꯁꯨꯝꯊꯣꯏ ꯑꯗꯨ ꯌꯨꯝꯗꯣ ꯀꯟꯅ ꯃꯥꯟꯕ ꯅꯍꯥꯟꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯀꯗ꯭ꯔꯥ ꯀꯥꯞꯅꯔꯒ ꯉꯔꯥꯡꯇ ꯂꯣꯏꯈꯤ ꯉꯥꯏꯔꯤ ꯑꯃꯨꯛ ꯍꯧꯔꯛꯀꯗ꯭ꯔꯥ ꯄꯥꯏꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯁꯤꯗꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯝꯃꯤ ꯀꯩꯀꯩ ꯇꯧꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯅ ꯑꯥꯗ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯁꯅꯥ ꯄꯥꯏꯇꯤ ꯄꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯏ ꯑꯩ ꯚ꯭ꯌꯨꯁ ꯀꯌꯥꯐꯥꯎ ꯂꯥꯛꯇ꯭ꯔꯁꯨ ꯁꯨꯝ ꯄꯥꯏꯔꯒ ꯏꯊꯟꯇ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕꯩ ꯃꯇꯝ ꯑꯃꯈꯛꯁꯨ ꯌꯧꯔꯦ ꯑꯩ ꯅꯣꯏꯗ ꯂꯤꯅꯤꯡꯕꯅꯤ ꯀꯩꯅꯣꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯗꯤꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯁꯤꯟꯗꯣꯛ ꯁꯤꯟ ꯇꯧꯕꯗ ꯃꯥꯡꯈ꯭ꯔꯦꯅꯦ
ꯅꯪ ꯂꯩꯔꯒꯗꯤ ꯏꯟꯁꯇꯥꯗꯔ ꯀꯩꯅꯣꯝꯇ ꯄꯤꯔꯛꯀꯦꯔꯥ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯃꯥꯏ ꯅꯝꯕꯔꯗꯨꯁꯨ ꯗꯤꯂꯤꯠ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯒꯗꯕ ꯈꯔ ꯂꯩꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯁꯤꯒꯤ ꯄꯥꯏꯔꯤꯁꯤꯒꯤ ꯌꯨꯇ꯭ꯌꯨꯞ ꯄꯥꯏꯔꯤꯁꯤ ꯀꯩꯅꯣꯅꯦꯕ ꯌꯥꯝ ꯑꯦꯛꯆꯨꯋꯦꯂꯤ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯇꯥꯡꯅꯦꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕ ꯃꯇꯥꯡꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯁꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯔꯥꯡ ꯐꯠꯇꯕꯁꯤꯅ ꯇꯠꯊꯅ ꯂꯩꯔꯦ ꯑꯗꯨꯋꯥꯏꯗꯒꯤ ꯊꯥꯔꯒ ꯂꯩ ꯍꯣꯏ 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 ꯑꯗꯨꯁꯨ ꯅ꯭ꯌꯨꯁꯇ ꯎꯔꯦ ꯅ꯭ꯌꯨꯁꯇ ꯇꯥꯔꯦ ꯑꯗꯨꯁꯨ ꯅ꯭ꯌꯨꯁꯇ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯇꯥꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯀꯥꯡꯕꯨꯗꯤ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯅ꯭ꯌꯨꯁꯁꯦ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯗꯨꯝ ꯌꯦꯡ ꯂꯩꯈ꯭ꯔꯕꯅꯤ ꯀꯩ ꯇꯧꯕ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯈꯔ ꯊꯕꯛꯀꯤ ꯀꯩꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯈꯔ ꯂꯤꯛꯅ ꯌꯦꯡꯉꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯅꯔꯁ ꯑꯣꯏꯔꯦ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯅꯥ ꯆꯨꯝꯃꯦ ꯑꯗꯨꯏꯗꯤ ꯅꯔꯁ ꯑꯣꯏꯔꯤꯃꯦꯗꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯀꯩꯅꯣꯅꯤ ꯕꯤꯅꯤꯇꯥ ꯀꯧꯕꯅꯤ ꯅꯔꯁ ꯑꯣꯏꯔꯤꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯅꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯔꯟ ꯀꯧꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯀꯥꯅꯤ ꯃꯤꯡꯒꯧꯗ ꯀꯀꯥꯗꯣ ꯅꯍꯥꯕꯨꯗꯤ ꯅꯍꯥꯅꯦꯕ ꯃꯤꯡꯒꯧꯗ ꯀꯀꯥ ꯊꯣꯛꯄ ꯑꯗꯨꯏꯗꯤ ꯆꯟꯕꯤꯗꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯦꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯕꯨ ꯑꯣꯏꯁꯜꯂꯦ ꯑꯗꯨꯏꯗꯤ ꯃꯉꯣꯟꯗꯁꯨ ꯈꯔ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯍꯜꯂꯨꯅꯦ ꯑꯩꯗꯣ ꯃꯥꯒꯤꯗꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛ ꯅꯨꯃꯤꯠꯇꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯗꯦ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯂꯩ ꯃꯩ ꯇꯤꯛꯑꯒ ꯈꯟꯖꯤꯜꯂꯨꯔꯒ ꯁꯤ ꯄꯣꯠꯁꯦ ꯋꯥꯔꯝꯒꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯁꯤ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯆꯤꯟꯗ ꯍꯥꯏꯔ ꯐꯣꯡꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯑꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯅꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯁꯨ ꯀꯩꯅꯣ ꯑꯣꯏꯔꯔꯣꯏ ꯃꯌꯥꯝꯅ ꯑꯥꯗ ꯋꯥꯅꯔꯤꯁꯦ ꯐꯤꯜ ꯇꯧꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯐꯤꯜ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯔꯒꯁꯨꯀꯣ ꯃꯐꯝꯗ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯐꯤꯜ ꯇꯧꯔꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯦꯜꯂꯝꯗꯣꯏꯅꯤ ꯅꯨꯡꯗꯥꯡ ꯇꯨꯝꯗꯅ ꯑꯥꯗ ꯂꯦꯜꯂꯤꯕ ꯈꯣꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝ ꯎꯔꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯅꯥ ꯍꯣꯏ ꯍꯥꯏꯈꯣ ꯃꯥꯒꯤꯗꯨꯗꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯒꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯅ ꯂꯥꯏꯚ ꯊꯥꯔꯛꯄꯗꯨꯒꯅ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯒꯤꯗꯨ ꯂꯥꯏꯚ ꯊꯥꯔꯛꯄꯗꯨꯒ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯦ 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 ꯃꯣꯏꯗꯣ ꯃꯔꯤꯗꯣ ꯐꯥꯈ꯭ꯔꯦ ꯅꯍꯥꯟ ꯃꯔꯤ ꯐꯥꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯗꯣ ꯑꯗꯨꯒꯩꯁꯨ ꯈꯔ ꯆꯪꯉꯛꯏꯑꯕ ꯑꯗꯣ ꯑꯩ ꯀꯟꯐ꯭ꯌꯨꯁꯟ ꯈꯔ ꯂꯩꯕ ꯑꯗꯨꯒ ꯑꯩ ꯃꯥꯏ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯅꯤ ꯋꯥꯠꯂꯤ ꯃꯥꯏ ꯀꯩꯅꯣ ꯑꯣꯏꯗꯣꯏꯗꯨꯗꯤ ꯇꯥꯔꯒꯦꯠ ꯄꯨꯔꯥ ꯑꯣꯏꯗꯣꯏꯗꯨꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗꯗꯤ ꯚꯤꯗꯤꯑꯣ ꯀꯁꯦ ꯌꯥꯝ ꯊꯥꯡꯅ
ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯡꯒꯠꯂꯒ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯇꯝꯅꯦ. ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯤꯕ ꯁꯤ ꯃꯔꯝꯗ ꯑꯩ ꯀꯌꯥ ꯈꯪꯗꯦ. ꯑꯩꯒꯤ ꯚ꯭ꯌꯨꯁ ꯀꯩꯀꯥꯗꯤ ꯎꯔꯒ ꯇꯟꯕꯨ ꯇꯟꯒꯅꯤ. ꯚ꯭ꯌꯨꯁ ꯀꯌꯥ ꯐꯥꯎ ꯆꯠꯇꯦ ꯑꯩ. Kali naik kali itu tuh dia. Itu loh ini kali itu loh ini. Berarti daya ini haknya ada itu beribu. Ya? Kapan pernah daya itu? Ini masih salah lah. Lihat tuh. Anda yang lihat tuh anda lihat. Cakap dalam. Begini ya. Donation hendak hayaknya, kemudian jadi penggi itu kalau sendok kirim, balik kemana hayaknya ya, itu hayaknya. Donation ini sekarang bino, kanu kiro, Manipur matang kiro, sekarang bino. Kali itu hampir lah. Nah, lihat oke kok. Sana thank you. Hari putih jangan ada wali tanah tapi jangan. Put jangan memikat yang party pin. Ada itu mana wakan sampai ke ada video terhadap kerja awal berkali itu semua yang huaga kalau dicapkan ketong hendak semua nak itu ini paham yang mana isu live se khar lepan view se na tadi yaro idor live tha bade ju view se khar likta riba male aira mina pakcha kano tawre thaja rei ju so isbi tha doi kano tawi hajik chumi awana tamat tamina akoi su थागदब मैम थागतना लेरबनेब दो सुंथा थागतबदिसु तौङै तौरगा खरा जाम खरा कनो तौरगा हुजि कनो तौरमदाय सिगा मो लेपथों लेबदवायना दुम खरा खदि थारिमने खस उपाय लेते oh Bien mi la basura sí que hay muy. Tao sao mình? dia dah Chơi trong cái đỉnh này chơi. Nên nó làm đấy, Đấy. làm kiểu làm nó Là cái món kìa. lagang balik sementara kuno juga jualan ya Cái món gì kìa?
Kram baca lagi kan musuh. chia lỗi là đến độ vì Macam mana? chia lỗi là đến độ vì quay lan người ta sang nghe nên mà mong hay là lúc đó ok tharo ai đúng cái nó tao rồi cái donation đi khơi si cái số có hai tên lúc mày làm gì nè đúng hai được ngay khơi angam bảo khơi nào cho lo cái đi cái pang ngam để mình si cái hai được ngay đúng pang nha bạn angam bằng ngay đúng tao vì si cái donation hai được ngay lối khơi số rồi lúc mày làm đó donation hai được lối tao đúng tharo gp thà cho lo ai angam bảo đã tao cái Wah, application kari lang di live ano. Wiki si siya kay no gini. Dari po ni kay gini. Tekari. Ada baik kamu tu. Mari kita ada. Ha. Kira lagi. Ini sangka live. Kenapa? cái lá nó ba cái đưa lên sẽ cái mở rộng nó cái gì là bờ thiên Đây bảo ông là ai son the customer ni là customer là phụ rồi Doon dari Iran itu kan dari pun ini pakai kombinasi Vicky sana nga jadi pun ini kado itu mau dia doon dari Iran itu ni nuain oh ya koi sih ya Iran jadi lekte itu betul koi sih ya doon mau live itu live ini doon live lagi kok do ada Iran do ini na nungaiba kaya mayam am so khoi sigasu dum thok pa mayam jawida nungaiba mayam khoi harap ko mayam di khoi hoji te boi tawre dum khara khara dum tawda ya daba mayam pun ba ko pa du buri taweba matang da sana nang kay haning ba komo ai gidi haiba baibu masi se sumi manipur ondadi kana to do manipur da su leiba mayam jawi leitaba di nete ando kana to ba sigai si akhoi gi akoina khangpa de gi chatna bi gi type to leiram ba chatna bi ha leiram ba do ni matung ina to ma ko su chathare sana
ꯁꯅꯥ ꯅꯉꯣꯟꯗ ꯍꯪꯉꯤ ꯑꯁ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯆꯪꯉꯦ ꯃꯥꯃꯨꯁꯦ ꯄꯤꯕꯨꯗꯤ ꯄꯤ ꯀꯩꯕꯨ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯥꯃꯨꯁꯦ ꯑꯩ ꯄ꯭ꯔꯤꯟꯇꯔ ꯌꯥꯗꯅ ꯀꯟꯅ ꯁꯦꯝꯍꯜꯂꯤ ꯁꯦꯝꯕ ꯑꯩ ꯑꯗꯨꯝ ꯊꯥꯗꯣꯛꯎꯕ ꯊꯥꯗꯣꯛꯄꯗꯩ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯁꯨꯝꯕꯁꯤꯡ ꯁꯨꯝ ꯆꯠꯅ ꯃꯥꯜꯂꯦ ꯁꯨꯝꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯌꯨꯝꯅꯥꯛ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯖꯔꯕꯅꯤ ꯐꯖꯩ ꯐꯖꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯗꯨꯝ ꯁꯤꯡ ꯍꯥꯞꯄꯁꯦ ꯆꯠꯅꯩ ꯁꯥꯒꯩꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯞꯄꯦꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯥꯞꯄꯁꯦ ꯃꯅꯤꯡꯗ ꯁꯤꯡꯅꯁꯦ ꯑꯗꯨꯝ ꯍꯥꯞꯅꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯞꯅꯗꯕ ꯃꯤꯁꯨ ꯂꯩ ꯁꯨꯝ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯝꯒꯦꯅ ꯇꯧꯅꯤ ꯀꯩ ꯇꯧꯔ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯌꯥꯗꯕꯅꯤꯅ ꯃꯄꯥꯟꯗ ꯂꯩꯕꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯨꯡꯗ ꯇꯨꯝꯕꯗꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯤ ꯊꯕꯛ ꯀꯩꯅꯣ ꯇꯧꯋꯤ ꯇꯨꯝꯕ ꯃꯇꯝ ꯁꯤꯜꯂ ꯈꯔ ꯇꯨꯝꯅꯔꯣ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯌꯥꯡꯅ ꯂꯥꯟꯁꯦ ꯏꯪꯊꯕ ꯑꯣꯏꯁꯨꯅꯦꯅ ꯑꯩꯈꯣꯏꯁꯨ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯥꯏꯒꯤꯗ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯔꯝꯃꯤ ꯑꯗꯣ ꯃꯐꯝꯗꯨꯒ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡꯗꯤ ꯑꯗꯨꯝ ꯀꯜꯂꯤ ꯎꯕꯗ ꯌꯥꯝ ꯌꯥꯡꯅ ꯏꯔꯥꯡꯁꯦ ꯐꯍꯟꯅꯤꯡꯉꯤ ꯈꯔ ꯌꯥꯡꯅ ꯐꯔꯗꯤ ꯐꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯐꯔ ꯇꯧꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗ ꯐꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯅ ꯐꯅ ꯁꯤꯗꯒꯤ ꯑꯁꯤꯒꯤ ꯑꯋꯥꯕꯗꯣ ꯍꯣꯏ ꯈꯜꯂꯒꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯐꯤꯜ ꯈꯔꯗꯤ ꯇꯧꯋꯦꯕ ꯐꯤꯜ ꯇꯧꯔꯒꯁꯨ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯦꯟꯅ ꯀꯣ ꯀꯃꯥꯏꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯗꯨ ꯈꯟꯕꯗ ꯑꯃꯃꯨꯛꯇꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯇꯧꯔꯛꯑꯦꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯈꯪꯕꯗꯤ ꯑꯥꯗ ꯃꯣꯏꯗꯗꯤ ꯗꯥꯏꯔꯦꯛ ꯐꯥꯎꯕꯅꯤꯅ ꯋꯥꯔꯝꯒꯅꯤ ꯄꯨꯟꯖꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯋꯥꯔꯧꯗꯦꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯇꯥꯟꯅꯕꯅꯤ ꯀꯩꯅꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯁꯣꯝꯒꯤ ꯁꯤꯡꯗꯣ ꯁꯤꯡꯁꯦ ꯕꯤꯍꯥꯔꯒꯤ ꯁꯤꯡꯗꯨꯅ ꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯩꯒꯤ ꯁꯤꯡꯁꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯁꯨ ꯐꯖꯅ ꯇꯣꯄꯤꯛ ꯈꯪꯗꯕꯗꯗꯤ ꯑꯩꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦꯕꯀꯣ ꯑꯩꯅ ꯋꯥꯁꯦ ꯌꯧꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯁꯤꯅ ꯁꯤꯡ ꯅꯠꯇꯕ ꯁꯤꯡꯍꯥ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯩꯁꯦ ꯁꯤꯡꯍꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯇꯩꯅ ꯍꯦꯟꯅ ꯈꯪꯅꯩꯌꯦꯕ ꯄꯣꯠꯁꯦ ꯑꯗꯨꯒꯩꯗꯨꯒ ꯑꯁꯣꯝꯒꯤꯗꯨꯅ ꯁꯤꯡ ꯍꯥꯏꯕꯅꯤ ꯕꯤꯍꯥꯔꯤ ꯌꯨꯄꯤꯒꯤꯗꯨꯅ SINGH ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯩꯁꯤꯒ ꯍꯥꯞꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯍꯥꯞꯅꯔꯤꯁꯤꯅ SINGHA ꯃꯅꯤꯡꯗ A ꯌꯥꯎꯕ ꯃꯅꯤꯡꯗ A ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯃꯅꯨꯡ ꯁꯤꯒꯩꯁꯤꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯁꯤꯡꯍꯥ ꯌꯥꯎꯕꯁꯦ ꯃꯤꯅ ꯑꯗꯨꯝ ꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥꯅꯦꯅ ꯈꯪꯉꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯑꯦꯛꯆꯨꯋꯦꯂꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯐꯪꯅꯕꯗꯨꯒ ꯃꯗꯨ ꯑꯗꯨꯝ ꯄꯣꯠꯇꯣ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯃꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯞꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅꯤ ꯗꯦꯕꯤꯁꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯍꯥꯞꯅꯩ ꯑꯗꯣ ꯗꯦꯕꯤ ꯍꯥꯞꯄꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯗꯦꯕꯤꯁꯦ ꯀꯩꯅꯣꯗꯁꯨ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯗꯦꯕꯤ ꯍꯥꯞꯅꯩ ꯃꯌꯥꯝ ꯍꯥꯞꯅꯩꯌꯦꯕ ꯑꯗꯣ ꯗꯦꯕꯤ ꯍꯥꯞꯄꯒꯗꯤ ꯈꯪꯕ ꯉꯝꯗꯕ ꯀꯔꯤ ꯃꯩꯇꯩꯔꯥ ꯀꯩꯅꯣ ꯑꯗꯣ
ꯁꯤꯡꯍ ꯍꯥꯞꯇꯥꯔꯒꯗꯤꯀꯣ ꯃꯩꯇꯩꯅꯤ ꯍꯥꯏꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯈꯪꯉꯦ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯒ ꯑꯗꯣ ꯗꯦꯕꯤ ꯍꯥꯞꯄꯨꯔꯒꯗꯤ ꯑꯇꯣꯞꯄꯒꯤꯁꯨ ꯑꯗꯨꯝ ꯗꯦꯕꯤ ꯍꯥꯞꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯞꯄꯤ ꯇꯞꯄꯤ ꯂꯣꯏ ꯆꯦꯟꯖꯦꯁ ꯂꯥꯛꯀꯅꯤ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯩꯅꯣꯅꯦꯕ ꯁꯥꯔꯥꯅꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯨꯝ ꯇꯞꯄꯤ ꯇꯞꯄꯤ ꯂꯣꯏ ꯆꯦꯟꯖꯦꯁ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯞꯅꯤꯡꯗꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯄꯥꯝꯃꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯇꯞꯄꯤ 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 ꯃꯌꯥꯝ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯁꯤꯗꯁꯨ ꯑꯗꯨꯝ ꯇꯞꯄꯤ ꯇꯞꯄꯤ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯞꯅꯤꯡꯗꯕꯒꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯞꯅꯤꯡꯗꯕ ꯃꯤꯅ ꯑꯗꯨꯝ ꯍꯥꯞꯇꯕꯁꯦ ꯍꯧꯔꯦꯕ ꯍꯧꯖꯤꯛ ꯑꯩꯁꯦꯅꯁꯦ ꯑꯩ ꯄ꯭ꯔꯤꯟꯇꯔꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯄ꯭ꯔꯤꯟꯇꯔ ꯌꯥꯈ꯭ꯔꯦ ꯑꯣꯀꯦ ꯇꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯔꯥꯡꯗꯒꯤ ꯊꯕꯛ ꯂꯣꯏ ꯂꯦꯞꯅ ꯂꯩꯔꯦ ꯍꯥꯡꯈꯤꯕꯅꯤꯅ ꯃꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯁꯣꯏꯗꯅ ꯌꯨꯝꯅꯥꯛ ꯑꯣꯏꯅ ꯍꯥꯞꯆꯔꯤ ꯍꯧꯖꯤꯛꯇꯤ ꯑꯣꯜꯂꯨꯕ ꯐꯔꯛ ꯇꯥꯗꯨ ꯆꯨꯝꯃꯤꯗꯅ ꯑꯁꯤ ꯍꯣꯏꯅꯦ ꯀꯩꯅꯣꯗꯁꯨ ꯕ꯭ꯂꯣꯛꯀꯤ ꯃꯃꯤꯡꯁꯤꯗꯁꯨ ꯀꯣ ꯍꯥꯞꯄ ꯌꯥꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟꯁꯦ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯀꯃꯦꯟ ꯊꯥꯕꯗ ꯀꯩꯅꯣꯁꯦ ꯃꯦꯜ ꯑꯥꯏ ꯗꯤ ꯑꯣꯏꯅ ꯊꯣꯛꯏꯑꯕ ꯑꯁꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯕ꯭ꯂꯣꯛꯀꯤ ꯃꯃꯤꯡꯗ ꯑꯣꯏꯅ ꯆꯠꯂꯒꯗꯤ ꯃꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯤꯒꯗꯕꯗꯣ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯦꯀꯥꯎꯟ ꯂꯩꯇꯕ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜ ꯂꯩꯇꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯆꯠꯂꯦꯕ ꯑꯗ ꯁꯤꯁꯨ ꯅꯪ ꯁꯤꯁꯨ ꯍꯧꯖꯤꯛ ꯕ꯭ꯂꯣꯛꯀꯤ ꯃꯃꯤꯡꯁꯦ ꯍꯧꯖꯤꯛ ꯑꯣꯜꯂꯨꯔꯒꯗꯤ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯛꯀꯗꯧ ꯃꯥꯜꯂꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯥꯡꯕꯨꯅꯁꯨ ꯅꯪ ꯃꯃꯤꯡꯁꯦ ꯑꯣꯏꯅ ꯐꯖꯅ ꯈꯪꯉꯦ ꯁꯅꯥꯁꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨꯗ ꯁꯤꯁꯦ ꯑꯗꯣ ꯃꯃꯤꯡꯒ ꯀꯩꯝ ꯇꯧꯔꯅꯤ ꯂꯩꯕꯅ ꯐꯔꯦꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯅꯪ ꯅꯝꯕꯔꯗꯣ ꯀꯥꯎꯅꯣ ꯑꯃꯨꯛꯇꯪ ꯐꯣꯟ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯌꯣ ꯍꯣꯏ ꯍꯣꯏ ꯊꯥꯗꯣꯛꯑꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗꯒꯤ ꯄ꯭ꯔꯦ ꯇꯧꯔꯤ ꯏꯁꯣꯔ ꯈꯨꯔꯝꯃꯤ ꯅꯨꯡꯇꯤꯒꯤ ꯌꯥꯝ ꯌꯥꯡꯅ ꯂꯥꯟꯁꯦ ꯂꯣꯏꯕ ꯑꯣꯏꯔꯁꯅꯨ ꯄꯩꯁꯥꯅ ꯅꯪ ꯖꯤꯄꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯣꯏ ꯗꯣꯅꯦꯁꯟꯗꯣ ꯍꯧꯖꯤꯛꯁꯨ ꯈꯥꯏꯔꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯖꯜꯂꯣ ꯑꯩ ꯑꯉꯝꯕ ꯌꯥꯝꯕ ꯂꯤꯛꯄ ꯅꯠꯇ꯭ꯔꯒ ꯂꯤꯛꯅ ꯑꯣꯏꯔꯒꯁꯨ ꯖꯍꯥ ꯑꯣꯏꯔꯁꯨ ꯑꯉꯝꯕꯗꯣ ꯑꯩ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯄ꯭ꯔꯤꯟꯇꯔꯁꯦ ꯑꯝꯇ ꯆꯦꯛ ꯇꯧꯈꯤꯒꯦꯀꯣ अच्छा अपन तो जे प्रिंट करते समय सकाळ सकाळ डेटा जे सारा सेटिंग होने डेटा पता मतलब हम सब कर यार कलर हमको नहीं कलर वो जे ब्लैक एकदम हमारी ये अच्छा अपन क्या निकल गए हम ब्लैक टिंट मारियो ना तो माने एकदम नहीं खाली जगह वाले एक बार ये डीप क्लीन जगह यो नोडल लगे ये
খালি মানে নতুন গোবর আছে কালার করে ওগু মারি দিয়ে খালি অ্যাডজাস্ট হয়ে দিব পরে আর কিছু প্রবলেম হবে মজার দিকে মারা যায় খালি যে সময় ঢালবাই যে নতুন ব্ল্যাক কালিয়ানি ডালবাই বা কালার ডালবাই ওগু একবার মানে বেশি না ধরো একবার খালি দোকানে করে নতুন জাস্ট একটা মোটা খালি পাইপে গেছে জীবন করতাম আমার পিসির ও ফ্যানটাও খারাপ হয়ে গেছে আনাসে তো কিরকম চলবো চলে আমি লড়াই উপরে গান গাচ্ছি এটা মধ্যে মধ্যে মারি দিলে আবার চলে যায় এরকম করে আমার গরম দিলে না গরম হইলে তো ওদিকে শুরু হয়ে যায় গরম ये खुलिया में मुझे तो हमारे से होता है कोई नहीं बता हमें के लिए तो यार नहीं lagi bisnis karena baik kain karena bukan ada berikan dia sina coli mina sina cari mina sina cari sina roy coli mi hari stormen sina tiri lagi যায় kanai hai teh untuk pesa lai itu na pesa thada ngam dan lai pesa am thada bechang thada be thau ta pesa lai te as भरा दे दे समय भराने ना as lôi đi xí cái lôi hay đây thì có máy tàu được eh খালি বইয়া লেটু দেওয়ার পরে আমি একবার পড়ি আর পড়ি না ঠিক আছে না ইনফেক্ট পুরো পুরোই ঠিক আছে khai đi nó nè pai đi nè phum thì phum này là cái đi cái tăng hay biết rồi কম্পিউটার অফ করলি কেন ai thai cái nó pi pi cái phum thì nó lên cái cha phum thằng nó lên rồi cái này ao rồi cái nào phải cha phum thì saan pagkacat pa nahili ka mula. Photo please. Ada di komentar. Kita hotel kita ya. এখন কোনো প্রবলেম হয়ে যেত না আগে তো বহুত দিন হয়ে গেছে কোনো প্রবলেম তো আর কই যায় না প্রবলেম মানে এটা ও যে কালারটা চলের মানে আমি তো অ্যাডজাস্ট করে আসলি আর কেন শুধু না তোমার ডাক্তার
मग तुम्ही एक काम करू ब्लॅक डालिया जे जगो पैशाम जे डीप क्लिनिंग फोटा मारते दिए अच्छा अच्छा फोटा मारते दिले कलर प्रॉब्लेम पडतो ना हाँ ठीक है चटपटी चटली में अधिकार से पैसा दे दे हैं और कौन थकते वाला मोदी के जाओ पैसा कुछ ती है रखा ना देने दो हज़ार तक प्रिंटर से हम बदो इसी हम पूरे मतंग से हम बदो माना से हम बहु गलत पता है ना लाइव थारक पने ना इसी हम पूरे चक रहे ini kan belum tampil Pak. ऐसा से मी यानी हम चलना ताल लगा दिख रहा नुआर ay kenoy matanggas no sige itu matangga wali jam sana ada lah ya oke oke ay ne hashtag apa tu sebenarnya am suai deh itu nasi tahu ni kalau sing jadi kayak orang bawa di tangan dan itu suka itu aku je टाउन है वो तुम खुलक में खुलक ने ना जो खुलक है दो खुलक तो टाउन में तुम सब माने कहीं नो कोई ले जाए क्या हम अपना पोनो नो जिंदगी माइक वाला कन लाओ रहा है खुश होता है कोई सही लाओ दे नो तो होता है तेम अपना पोनते कहीं नो आई टाउन चंग दे है ऐसे खुलक तनी DPS ay gati po kito ma ito ma se dum nam budi nam ya ba ado ma keno de sigadi ka thangal si platform se ka thagal se ma Facebook ta gum de dum kha thangal ni si he ma ke do bong de ma gi di ni ka sai pa jang ni to pa di sun to rồi haiba haitaba hagatpa lepoidem 나 준사 가야 못 들어봐. 아, 남자가 먹어야 되나? dumba ora mo su jai channel di lai sang aga ji ai dum sang nghe ba mai do ma ko ji mai dum tal na to ko ro ora mo ngani ai wa kala natra na problem thok ko de mana tan to ko ba ma sen ka tanga ro na có phải đi mana hàng đó thì nó tôi nhỉ ini sih ahan lo pengam kado ring cumi nih ada ai tu cumi mah nam badi nam mi hoji cuma video pengam tan nam mi nama ga mati mati cuma thagat lewa tan cumi itu nambah dah tak ada midi nanti ya
ꯃꯥꯒꯤꯗꯤ ꯍꯧꯖꯤꯛꯅꯦ ꯍꯣꯏ ꯃꯥꯒꯤꯗꯤ ꯌꯥꯝꯅ ꯇꯟꯒꯗꯕ ꯃꯤ ꯅꯠꯇꯦ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯅꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯑꯦꯛꯆꯨꯋꯦꯂꯤ ꯅꯝꯅꯤꯡꯕ ꯃꯇꯥꯡ ꯑꯗꯣ ꯃꯇꯥꯡ ꯆꯥꯗꯅ ꯀꯟꯇꯦꯟ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯀꯟꯇꯦꯟꯁꯨ ꯄꯪꯐꯪ ꯌꯥꯝ ꯐꯪꯗꯦꯕ ꯃꯥꯅꯤ ꯑꯩꯒꯗꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯤ ꯃꯥꯏꯁꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯃꯥ ꯊꯣꯛꯄꯅꯣꯗꯤ ꯈꯪꯗꯦ ꯑꯝꯇ ꯎꯅꯔꯗꯤ ꯐꯪ ꯇꯥꯔꯦ ꯍꯟꯗꯛꯁꯦ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯤꯅꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯅꯍꯥꯟꯗꯩꯗꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯝ ꯃꯄꯥꯟꯗ ꯄ꯭ꯔꯣꯒꯥꯝ ꯉꯥꯏꯍꯥꯛ ꯀꯥꯞꯄꯅꯤ ꯖꯔꯤꯕꯣꯟꯒꯤꯁꯦ ꯑꯩꯗꯤ ꯃꯥꯅ ꯍꯥꯜꯂꯝꯒꯗꯧ ꯃꯥꯜꯂꯦ ꯃꯤꯔꯄꯨꯔꯒꯤ ꯀꯔꯝꯕꯅꯣ ꯃꯤꯔꯒꯨꯟꯗꯁꯨ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯃꯥꯜꯂꯦ ꯐꯣꯔꯦꯁ ꯕ꯭ꯂꯣꯛ ꯍꯥꯏꯕꯀꯣ ꯐꯣꯔꯦꯁ ꯀꯔꯝꯕꯅꯣ ꯑꯩꯗꯤ ꯀꯣꯛꯁꯤꯒ ꯅꯤꯡꯁꯤꯡꯗꯦꯅꯦ ꯑꯃꯨꯛ ꯆꯦꯛ ꯇꯧꯋꯤ ꯁꯤꯁꯦ ꯑꯩ ꯋꯥꯈꯜꯗ ꯒꯥꯗꯤꯄꯣꯛ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯍꯥꯜꯂꯝꯒꯅꯤ ꯃꯣꯏꯁꯦ ꯃꯥꯏꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯄꯨꯔꯕꯅꯦ ꯃꯣꯏꯗꯤ ꯕꯥꯏꯛꯀꯤ ꯀꯩꯀꯥ ꯌꯥꯝ ꯆꯠꯀꯟꯕꯅꯤ ꯒꯥꯗꯤꯄꯣꯛꯅ ꯍꯥꯜꯂꯝꯒꯗꯧ ꯃꯥꯜꯂꯦ ꯑꯣꯜꯗꯦꯖꯁꯦ ꯃꯥꯏ ꯑꯣꯜꯗꯦꯖꯁꯦ ꯆꯪꯉꯛꯑꯦ ꯃꯥꯁꯦ ꯆꯍꯤ 3 ꯃꯨꯛꯇ ꯐꯥꯔꯦ ꯒꯥꯗꯤꯄꯣꯛꯀꯤꯗꯨꯒ ꯌꯥꯝ ꯀꯨꯏꯔꯝꯃꯅꯤ ꯃꯥꯏ ꯑꯣꯜꯗꯦꯖ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉ ꯌꯦꯡꯕ ꯆꯍꯤ 3ꯇ ꯂꯩꯌꯦꯕ ꯑꯗꯣ ꯒꯥꯗꯤꯄꯣꯛꯀꯤꯗꯨ ꯆꯪꯉ ꯌꯦꯡꯒꯅ ꯒꯥꯗꯤꯄꯣꯛꯅ ꯍꯥꯜꯂꯦ ꯒꯥꯗꯤꯄꯣꯛꯀꯤ ꯑꯣꯜꯗꯦꯖ ꯚꯤꯗꯤꯑꯣꯁꯦ ꯆꯍꯤ 4 ꯃꯃꯥꯡꯒꯤ ꯂꯩ 4 years ago ꯂꯩ ꯃꯥꯒꯤꯅ ꯈꯣꯏ ꯕ꯭ꯂꯣꯛꯀꯤꯁꯤꯅ ꯆꯍꯤ 3 ꯃꯃꯥꯡꯒꯤ ꯂꯩ ꯑꯩ ꯍꯥꯏꯒꯦ ꯃꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩ ꯎꯅꯕꯒ ꯍꯥꯏꯒꯦ ꯉꯁꯤꯃꯛ ꯌꯥꯔꯒꯗꯤ ꯎꯅꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯅꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ 7.4 ꯍꯦꯜꯂꯤꯅꯦ 4K ꯃꯥꯅꯤ ꯃꯥꯗꯤ ꯄꯨꯔꯥ ꯃꯥꯏꯄꯨꯔꯒ ꯀꯩꯅꯣ ꯇꯧꯉꯝꯃꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯅꯨꯡꯗꯗꯤ ꯃꯥꯏꯄꯨꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕꯁꯤꯗꯤ ꯃꯤ ꯀꯌꯥ ꯂꯩꯇꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜ ꯑꯃꯒꯤꯁꯨ ꯔꯤꯄꯣꯔꯇꯤꯡꯁꯨ ꯇꯧꯔꯝꯕꯅꯦꯕ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤꯔ ꯀꯩꯅꯣꯝꯒꯤꯁꯨ ꯇꯧꯔꯝꯕꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯇꯣꯛꯈ꯭ꯔꯤꯁꯦ ꯑꯩ ꯍꯥꯏꯒꯦ ꯅꯪꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯣꯛꯄ ꯌꯥꯗꯦꯀꯣ ꯉꯁꯥꯏꯗ ꯑꯩꯅ ꯇꯧꯔꯤꯗꯣ ꯁꯨꯃꯥꯏꯅ ꯒꯥꯔꯤꯕꯣꯟꯒꯤꯗ ꯃꯥꯅꯤ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯥ ꯃꯃꯤꯡ ꯆꯠꯂꯦ ꯃꯌꯥꯝꯒꯤ ꯐꯦꯚꯣꯔꯥꯏꯠ ꯇꯥꯔꯦ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯗꯣ ꯑꯦꯛꯆꯨꯋꯦꯂꯤ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯣꯏꯅ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯑꯩꯈꯣꯏ DPSꯁꯦ ꯇꯧ ꯂꯩꯔꯝꯃꯦ ꯃꯥꯅ ꯇꯣꯛꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ
ꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯅꯣꯡꯃ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯔꯣꯏ ꯖꯒꯥ ꯇꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯅꯝꯗ ꯌꯥꯔꯔꯣꯏ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯩ ꯐꯩ ꯄꯨꯡ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯉꯁꯤ ꯂꯥꯏꯐꯁꯦ ꯁꯟꯗꯥꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯆꯪꯒꯗꯕꯁꯨ ꯅꯪ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅ ꯃꯊꯪꯗꯗꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩ ꯀꯌꯥ ꯂꯥꯛꯀꯗꯧ ꯈꯟꯖꯥꯟꯅꯔꯦ ꯍꯧꯖꯤꯛ ꯚ꯭ꯌꯨꯁꯦ ꯏꯀꯥ ꯀꯥꯗꯕꯩ ꯋꯥꯔꯤꯅꯤ ꯕꯥꯏ ꯇꯧꯔꯒꯦꯀꯣ ꯑꯗꯣ ꯀꯥꯎꯅꯨ ꯅꯝꯕꯔꯒꯤꯗꯣ ꯈꯤꯇꯪ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯤꯒꯦꯀꯣ